Mayam Krumzari Adomning Birivasi, Manung Hutna, a 360-degree analysis of news and events with me, Nongthombam. Ngasi Manung Hutna da han bamukta da khoi impact news ki studio links in the library by panelists ngasi introduce tawjage as we promise today khoi nungthin da mayam da promise tawjaki ba khoi Laishram Sarita bo khoi Manung Hutna gi ngasi ki program sida pujar kani haje ki promise to khoi mayam da han makta da khoi in introduce tawjuru Sarita ni one and only Sarita, Laishram Sarita, Devini Sarita Nongthombam. Welcome to the show. Appreciate you joining. Adu ani so badaling sen library pasi khoi Kangla Pau gi editor oja pukramam ibo chawani oja ibo chawu school Nongthombam. Welcome to the show. Adu oja ngasi gi khana ni na pasi khoi Sarita su labani na finally she has arrived today. Khoi Manipur da ngasi yaurabani na khoi maru oiba ngasi gi discussion se khoi Sarita gi handa ki thokiba tolok sida oina khana jarage. Adu aha makta ta khoi Sarita da khoi hajaning se hauki ba khoi September gi tarikh 19 September aroi hun misida khoi semi final gi bout to se khoi Manipur gi miyam na pura TV se thangro ga yeng na re khoi bo impact news ki mi khoi gi staff miyam je thab loi thado ga bout se yeng matam sida yam phajana kinje thille hai tare ko yam dominate to masana kinje ban thille amajina khoi gi South Korea gi khoi Jina Park se kinje pukja ra sar deko last result se almost kare na khoi gi praja Manipur gi miyam na arga khoi gi India gi miyam se loi longna ra ban isa na se dum kare le biram mani to bo decision lang matam de Jina Park ta chakhi matam sida khoi miyam se ngai kai no ne kin cha ba mi khoi khoi boxing gi rule ga change to grau jar kin cha ba mi se na kana ram jala ro kin thil mi se na kana dram jala ga khoi ngai ma khoi miyam se shock oi re argi ngaktangi matung sida khoi Sarita na protest tore habi wa khumje lakpa khoi myam se haraw bang phawi yes maduni tawgada bjen adu matam sida khoi Sarita gi wakhanda kari phawbi gi bage khoi decision se South Korea da pik hi matam sida badai South Korea ga semi final ta baje sidai adu gi mamang da Nepal ga South Korea ga quarter da aina Mongolia ga sane da Nepal ga sanaba da Nepal jam phajaba player na te adu dasu Nepal na phajana phui sanai ba phajana yam khena ba na te du Korea nupi du da pi gere adagi aina dum kha ai wakhanda dum khalle ba ai Korea nupi ga sana si jin pi ho si ga sana do ni na ai je sana ba je kitang ID kan sana daradi ID hybrid mana point je mana chatladi yaroi haje wakhandai hana de dum thamme ba adui matung ina ai ring da so ai gi angam me thadana ID one sided oina ba ai ju kan sana jabane ba adu ba tu ju one sided oire adegi refina counting pi ba second round da counting pi ba ba lotion ba ba third round da ba to lotion ba da moi lotion dare adum continuously sana le round mari adagi round mari sana basida ID dum kare na aina one side da furam ni ID dum kare no khanjida dum leiri ne ba aduga khut thangala kanda amadu thangkat ki ID pungang e bo khanjida kai ani pura manga chap mana re ba kai ni hojik tawri du bu ai mangda tawira de aseng ba thoira hai du khanjida ngatang khanda ngam de ai ji kari dawdoi no ringan manung nu da ade decision di mi da khut thanga kare kai dawdoi no ngak tang du da ai khamam khangdra ai ji no ga ring de kumthare ring kumthara kan da ai husband la ga mana saur ga mayam du da khara ngange chinthira chaire adegi noi bo chaibu da ai je adu bo ai man dana mayam du da chaibu khot ai ju adu bo ai ji sa je normal lag tari ba kai no am angon da am shocking oi kari dawdoi no ai jo khan ji da ngak tang ji da ngaw dum leire ba ada ai ji mapan thore oh ai ji hojiki do ai ji pohalabni ko ai no wan side fura hai pohalabni ko ai wakhan ji gyan tare ba ai ji ko na aseng mani ko ai ji porabni me se ai semi final ji de le horabni ko hai na gyan tara kan se da adagi protest tauni hai na kan na tawre adu da ya de protest tawdo ya de barunda leite khote na sum tiana badi adagi dana tawraga iraga adi khudak tu da thajale adagi moi $500 submit tawdong ne hai adu da aingonda di $400 ai khatang yaw ba da $400 do 500 walabni na moi media gangu jing dagi adagi nupa mana aingonda $100 do mating pangaga mai tawra submit tawgin adagi ko na moina reply ju mo accept tawdabagi reply ju mo haidi paisa jing amu handore ko handopade
ꯑꯗꯨ ꯃꯅꯨꯡꯁꯤꯗ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯒꯗꯕ ꯍꯥꯏꯔꯒ ꯃꯇꯝ ꯑꯗꯨꯗ ꯀꯅꯥꯝꯇ ꯑꯩꯒꯤꯅꯤ ꯍꯥꯏꯔ ꯃꯤ ꯑꯃꯇ ꯂꯩꯇꯦ ꯑꯦꯛꯁꯦꯞ ꯃꯦꯗꯤꯌꯥ ꯅꯨꯄꯥꯗꯨꯅ 100 ꯔꯨꯄꯤꯁ ꯗꯣꯂꯔ ꯑꯩꯉꯣꯟꯗ ꯄꯤꯔꯒ ꯑꯗꯒꯤ ꯑꯩ ꯍꯁꯕꯦꯟꯒ ꯑꯩꯒ ꯈꯛꯇꯪ ꯍꯥꯏꯗꯤ ꯃꯤꯒꯤ ꯂꯝꯗꯨꯗ ꯍꯥꯏꯗꯤ ꯌꯥꯝ ꯋꯥꯅ ꯍꯥꯏꯗꯤ ꯑꯆꯧꯕ ꯑꯁꯥ ꯑꯃ ꯂꯣꯏꯅ ꯂꯥꯛꯑꯒ ꯉꯥꯛꯇꯪꯗꯨꯗ ꯊꯨꯒꯥꯏꯔꯒ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯁꯣꯛꯈꯤꯕ ꯑꯩꯒꯤ ꯊꯃꯣꯏ ꯄꯨꯔꯥ ꯊꯨꯒꯥꯏꯈꯤꯕꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯌꯥꯝ ꯁꯣꯛꯀꯤꯡ ꯑꯣꯏꯈꯤꯕꯗꯣ ꯑꯗꯨꯗ ꯑꯩꯁꯦ ꯇꯧꯐꯝ ꯆꯥꯐꯝ ꯑꯝꯇ ꯈꯪꯗꯦ ꯀꯩ ꯇꯧꯗꯣꯏꯅꯣ ꯑꯗꯒꯤ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯤꯁꯤꯡ ꯂꯥꯛꯄꯁꯤꯡꯗꯨꯅꯁꯨ ꯑꯗꯩ ꯑꯣꯏꯒꯤ ꯂꯥꯛꯏꯕ ꯃꯤ ꯑꯗꯩ ꯑꯣꯐꯤꯁꯤꯁꯤꯡ ꯂꯥꯛꯄꯁꯤꯡ ꯐꯝꯃꯒ ꯌꯦꯡꯕꯁꯤꯡꯗꯣ ꯃꯣꯏꯁꯨ ꯌꯦꯡꯉꯒ ꯂꯣꯏꯔꯒ ꯃꯣꯏꯁꯨ ꯀꯩꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯅꯪ ꯁꯥꯟꯅꯕ ꯐꯖꯅ ꯁꯥꯟꯅꯩ ꯈꯣꯠꯂꯤ ꯃꯊꯪꯗ ꯀꯟꯅ ꯍꯣꯠꯅꯕꯤꯌꯨ ꯍꯥꯏꯗꯤ ꯀꯩꯝꯇ ꯑꯩꯉꯣꯟꯗ ꯄꯨꯛꯅꯤꯡ ꯊꯦꯝꯖꯤꯟꯕꯤꯕ ꯈꯣꯠꯆꯤꯟꯕ ꯀꯩꯝꯇ ꯂꯩꯈꯤꯗꯦꯕ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯨꯝ ꯃꯣꯏꯁꯨ ꯑꯩꯈꯣꯏꯅ ꯗꯥꯅ ꯀꯟꯅ ꯂꯥꯎ ꯈꯣꯡꯅ ꯇꯧꯕꯗꯣ ꯃꯣꯏ ꯂꯣꯏ ꯃꯣꯏ ꯊꯣꯛꯄ ꯇꯨꯃꯤꯟ ꯂꯣꯏ ꯆꯠꯅꯈ꯭ꯔꯦꯕ ꯑꯗꯨ ꯃꯇꯥꯡꯗꯨꯗ ꯌꯥꯝꯅ ꯍꯥꯏꯗꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕ ꯑꯗꯒꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯇꯥꯡ ꯑꯣꯏ ꯌꯥꯝ ꯍꯥꯏꯗꯤ ꯀꯞꯅꯤꯡꯕ ꯀꯅꯥꯝꯇ ꯂꯩꯖꯗ꯭ꯔꯒ ꯂꯩꯖꯗꯕꯗꯧꯅ ꯑꯩꯉꯣꯟꯗ ꯊꯣꯛꯈꯤꯕꯗꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯉꯣꯟꯗ ꯑꯣꯀꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯀꯝꯄ꯭ꯂꯦꯟ ꯑꯃ $500ꯒꯤ ꯄꯤꯔꯦ ꯍꯥꯏꯔꯦ ꯊꯤꯔꯒ ꯀꯝꯄ꯭ꯂꯦꯟ ꯑꯃ ꯇꯧꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯍꯦꯛ ꯇꯥꯖꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅꯁꯨ ꯁꯤꯗꯤ ꯑꯩꯈꯣꯏꯅꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏꯅ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ $500ꯁꯤ ꯑꯩꯈꯣꯏ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯅ ꯍꯧꯔꯒ ꯀꯦꯝꯄꯦꯟ ꯑꯃ ꯍꯥꯏꯇꯥꯔꯦ ꯖꯁꯇꯤꯁ ꯐꯣꯔ ꯁꯔꯤꯇꯥꯅ ꯑꯩꯈꯣꯏ ꯅꯨꯃꯤꯠꯇꯨꯗꯒꯤ ꯑꯩꯈꯣꯏ ꯀꯦꯝꯄꯦꯟ ꯑꯃ ꯍꯧꯖꯩ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯂꯤꯚꯤꯖꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯠ ꯊꯪꯕ ꯑꯩꯈꯣꯏꯒꯤ ꯀꯥꯆꯤꯟꯁꯤꯗ ꯖꯁꯇꯤꯁ ꯐꯣꯔ ꯁꯔꯤꯇꯥꯅ ꯊꯣꯛꯏꯕꯁꯤꯅꯦ ꯅꯨꯃꯤꯠꯇꯨꯗ ꯑꯩꯈꯣꯏꯅ ꯍꯧꯈꯤꯕꯅꯦ ꯑꯩꯈꯣꯏꯅ ꯃꯗꯨꯗ ꯇꯧꯖꯔꯝꯕꯁꯤ ꯑꯍꯥꯟꯕꯃꯛꯇ ꯑꯩꯈꯣꯏꯅ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯁꯦ ꯇꯞ ꯇꯞꯅ ꯁꯟꯗꯣꯛꯑꯒ ꯃꯅꯤꯄꯨꯔ ꯁꯔꯤꯇꯥꯅ ꯃꯅꯤꯄꯨꯔ ꯌꯧꯔꯛꯇ꯭ꯔꯤꯉꯩꯁꯤꯗ $500ꯒꯤ ꯑꯦꯃꯥꯎꯟ ꯏꯀ꯭ꯋꯤꯕꯂꯦꯟ ꯑꯣꯏꯕ ꯑꯦꯃꯥꯎꯟꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯦꯀꯨꯃꯨꯂꯦꯠ ꯇꯧꯔꯒ ꯁꯔꯤꯇꯥꯗ ꯈꯨꯠꯁꯟꯅꯖꯒꯦꯅ ꯇꯧꯖꯔꯝꯕꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯇꯥꯖꯕꯗ ꯑꯃꯨꯛ ꯍꯜꯂꯛꯈ꯭ꯔꯦꯅ ꯇꯥꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯀꯝꯄ꯭ꯂꯦꯟ ꯊꯥꯖꯤꯟꯈꯤꯕꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯑꯗꯨꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯀꯟꯇꯤꯟꯖꯦꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯀꯔꯤ ꯍꯦꯜꯞ ꯇꯧꯕꯤꯈꯤꯕ ꯀꯅꯥ ꯂꯥꯛꯄꯤ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯀꯣꯆꯦꯁꯇꯤ ꯌꯥꯝꯅ ꯆꯤꯟꯈꯤꯕ꯭ꯔꯥ ꯀꯣꯆꯦꯁꯅ ꯒꯥꯏꯗ ꯇꯧꯕꯤꯈꯤꯕ ꯂꯩꯕ꯭ꯔꯥ ꯃꯦꯅꯦꯖꯔꯁꯀꯤ ꯀꯔꯤ ꯔꯣꯜ ꯂꯩꯈꯤ ꯃꯔꯨꯑꯣꯏꯅ ꯑꯗꯣ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒꯤ ꯔꯣꯜꯁꯦ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯀꯣꯆꯁꯤꯡ ꯍꯥꯏꯗꯤ ꯃꯊꯪ ꯀꯝꯄꯤꯇꯤꯁꯟ ꯕꯥꯎꯠꯁꯨ ꯏꯟꯗꯤꯌꯥꯒꯤ ꯂꯩꯕꯅꯤꯅ ꯃꯣꯏꯅ ꯀꯩꯁꯨ ꯍꯥꯏꯗꯤ ꯇꯧꯈꯤꯗꯦ ꯏꯕ ꯈꯣꯠꯄ ꯗꯥꯅ ꯂꯣꯏ ꯏꯔꯀꯥꯟꯗ ꯑꯦꯛꯁꯦꯞ ꯃꯣꯏꯅ ꯁꯕꯃꯤꯠ ꯇꯧꯕ ꯈꯛꯇꯪ ꯃꯣꯏ ꯁꯥꯏꯟ ꯇꯧꯔꯒ ꯁꯕꯃꯤꯠ ꯇꯧꯕ ꯑꯗꯩ ꯄꯩꯁꯥ ꯅꯨꯡꯁꯥ ꯋꯥꯠꯄ ꯄꯨꯊꯣꯛꯄꯤꯕ ꯈꯣꯠꯄ ꯀꯔꯤꯝ ꯂꯩꯈꯤꯗꯦ ꯏꯁꯥꯅ ꯂꯣꯏꯅ ꯇꯧꯔꯒ ꯁꯕꯃꯤꯠꯇꯨꯗꯤ ꯑꯩꯅ ꯆꯠꯂꯒ ꯄꯤꯁꯜꯂꯨꯕꯗ ꯌꯥꯗꯕꯅꯤꯅ ꯑꯗꯨꯝ ꯃꯣꯏꯅ ꯇꯧꯔꯒ ꯄꯤꯁꯜꯂꯦ ꯑꯩꯅ ꯅꯨꯡꯉꯥꯏꯈꯤꯗꯕꯗꯤ ꯍꯥꯏꯗꯤ ꯃꯣꯏꯁꯨ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔ ꯑꯣꯏꯅ ꯑꯩꯈꯣই ꯏꯃꯥ ꯏꯄꯥ ꯑꯣꯏꯅ ꯁꯛꯑꯒ ꯂꯝ ꯂꯥꯞꯅ ꯄꯨꯔꯒ ꯂꯥꯛꯏꯅꯤ ꯑꯗꯨ ꯃꯆꯥꯗ ꯀꯩꯒꯨꯝꯕ ꯑꯃ ꯑꯁꯣꯏꯕ ꯑꯃ ꯍꯥꯏꯗꯤ ꯑꯔꯥꯟꯕ ꯑꯃ ꯃꯤꯅ ꯇꯧꯕꯤꯕ ꯃꯇꯝꯗ ꯀꯅꯥꯝꯇ ꯍꯥꯏꯗꯤ ꯆꯣꯡꯊꯣꯛꯑꯒ ꯋꯥꯍꯩ ꯑꯃꯇ ꯍꯥꯏꯕꯤꯅꯕ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯗꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯊꯤꯅ ꯁꯣꯛꯀꯤꯡ ꯑꯣꯏꯌꯦ ꯑꯗꯨꯒꯨꯝꯕ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯋꯥꯈꯜꯗꯗꯤ ꯍꯥꯏꯗꯤ ꯇꯧꯍꯟꯅꯤꯡꯗꯦ ꯍꯥꯏꯗꯤ ꯂꯥꯛꯏꯕ ꯁꯥꯟꯅꯕ ꯑꯦꯅꯤ ꯃꯅꯤꯄꯨꯔꯗꯒꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯆꯠꯄ ꯑꯣꯏꯔꯒ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯔ ꯆꯠꯂꯤꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯆꯠꯂꯤꯁꯤꯡꯁꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯦꯞꯄꯒ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯁꯥꯟꯅꯕꯁꯦ ꯍꯦꯟꯅ ꯄꯨꯛꯅꯤꯡꯁꯦ ꯄꯥꯡꯒꯟ ꯀꯟꯈꯠꯂꯦ ꯑꯗꯩ ꯌꯥꯝꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯀꯥꯗ ꯌꯥꯗꯦ ꯍꯥꯏꯗꯤ ꯊꯧꯅꯥ ꯑꯃ ꯂꯩꯗꯅ ꯄꯤꯕꯤꯌꯦꯕ ꯑꯗꯣ ꯄꯤꯕꯗꯣ ꯑꯩꯅ ꯃꯣꯏꯁꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯑꯩꯒꯤꯗꯨꯕꯨꯗꯤ ꯁꯣꯏꯈ꯭ꯔꯦ ꯊꯣꯛꯈ꯭ꯔꯦ ꯃꯌꯥꯝ ꯍꯥꯏꯗꯤ ꯍꯧꯈ꯭ꯔꯦ ꯑꯗꯨ ꯍꯧꯕ ꯃꯇꯨꯡ ꯂꯥꯛꯀꯗꯕꯁꯤꯡꯗꯗꯤ ꯑꯩꯅ ꯑꯗꯨꯃꯥꯏꯅ ꯂꯩꯗꯅ ꯁꯥꯏꯠꯇ ꯂꯦꯞꯍꯟꯅꯤꯡꯉꯦ ꯍꯥꯏꯗꯤ ꯃꯆꯥꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯃꯥ ꯈꯪꯗꯦ ꯃꯄꯥ ꯈꯪꯗꯦ ꯂꯦꯞꯄ ꯂꯩꯔꯒꯗꯤ ꯃꯆꯥꯅ ꯌꯥꯝ ꯄꯥꯡꯒꯟ ꯀꯟꯖꯕꯗꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯅ ꯑꯩ ꯋꯥꯈꯜꯗꯗꯤ ꯑꯣꯀꯦ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯅ ꯃꯃꯥ ꯃꯄꯥꯒꯤ ꯔꯣꯜ ꯂꯧꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯃꯆꯥꯁꯤꯡꯁꯤꯒꯤ ꯁꯥꯏꯠꯇ ꯁꯄꯣꯔꯠ ꯑꯣꯏꯅ ꯕꯦꯛꯕꯣꯟ ꯑꯣꯏꯅ ꯂꯩꯕꯤꯕꯗꯨꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯟꯅꯔꯣꯏ ꯈꯨꯗꯤꯡꯃꯛꯅ ꯃꯊꯧ ꯇꯥꯔꯤꯕꯁꯦ ꯍꯥꯏꯅ ꯑꯩꯈꯣꯏ ꯁꯔꯤꯇꯥ ꯊꯝꯕꯤꯔꯤ ꯑꯗꯣ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯦꯗꯜ ꯁꯦꯔꯃꯣꯅꯤꯒꯤ ꯅꯨꯃꯤꯠꯁꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯣꯗꯤꯌꯝꯗ ꯊꯣꯛꯈꯤꯕ ꯀꯩꯅꯣꯁꯦ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯁꯨ ꯄ꯭ꯔꯣꯇꯦꯁ ꯃꯈꯜ ꯑꯃꯅꯦ ꯃꯗꯨꯒꯤ ꯄ꯭ꯔꯣꯇꯦꯁ ꯃꯥꯂꯦꯝꯒꯤ ꯃꯤꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯍꯧꯔꯕ ꯄ꯭ꯔꯣꯇꯦꯁ ꯑꯃꯅꯦ ꯃꯗꯨꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝꯅꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯍꯥꯏꯕ ꯊꯥꯖꯔꯨꯗꯦ ꯏꯁꯥꯅꯁꯨ ꯊꯥꯖꯕꯤꯔꯝꯗꯕ ꯌꯥꯏ ꯑꯗꯨꯕꯨ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯍꯥꯏꯗꯤ ꯄ꯭ꯔꯣꯇꯦꯁꯇꯣ ꯍꯥꯏꯗꯤ ꯃꯦꯗꯜ ꯂꯧꯈꯤꯗꯕ ꯑꯗꯨꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯤ ꯋꯥꯈꯜꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯍꯥꯏꯗꯤ ꯀꯞꯄ ꯆꯪꯈꯤꯕ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯈꯣꯏ ꯑꯌꯦꯡꯕ ꯑꯩꯈꯣꯏꯅ ꯊꯃꯣꯏ ꯊꯤꯅ ꯁꯣꯛꯈꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯋꯥꯏꯗ ꯅꯦꯁꯟ ꯋꯥꯏꯗꯁꯤ ꯄꯨꯔꯥ ꯁꯔꯤꯇꯥꯅ ꯀꯞꯄꯗ ꯂꯣꯏꯅꯃꯛ ꯀꯞꯈꯤ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ ꯑꯗ ꯀꯔꯤ ꯋꯥꯈꯜ ꯂꯥꯛꯄꯤꯈꯤ ꯃꯇꯥꯡꯗ ꯑꯩꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯑꯗꯨꯛ ꯁꯥꯡꯅ ꯍꯥꯏꯗꯤ 24 ꯑꯋꯥꯔ ꯍꯧꯈ꯭ರೆ 24 ꯑꯋꯥꯔ ꯑꯗꯨꯗ ꯀꯅꯥꯝꯇꯅ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯊꯦꯝꯖꯤꯟꯕꯤꯈꯤꯗꯕ ꯍꯥꯏꯗꯤ ꯑꯦꯁ ꯕꯤ ꯑꯃ ꯅꯪ ꯇꯧꯈꯤꯕꯗꯣ ꯌꯥꯝ ꯐꯩ ꯍꯥꯏꯗꯤ ꯃꯆꯥꯅ ꯀꯩꯅꯣꯝꯃ ꯑꯁꯣꯏꯕ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯃꯃꯥ ꯃꯄꯥꯅ ꯊꯦꯝꯖꯤꯟꯕꯤꯕ ꯑꯃ ꯄꯨꯛꯅꯤꯡ ꯐꯥꯗꯕꯤꯕ ꯑꯃ ꯆꯪꯉꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯀꯅꯥꯝꯇꯅ ꯄꯨꯛꯅꯤꯡ ꯐꯥꯗꯕꯤꯒꯗꯕ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯅ ꯋꯥꯅ ꯑꯩ ꯄꯤꯛꯂꯤꯕ ꯏꯆꯥꯗꯨꯕꯨ ꯍꯨꯟꯇꯣꯛꯑꯒ ꯍꯣꯠꯅꯖꯔꯛꯄ ꯑꯗꯒꯤ ꯑꯗꯨꯒꯤ ꯃꯍꯩꯗꯣ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯂꯣꯏꯅ ꯍꯦꯛꯇꯪ ꯅꯝꯖꯤꯟꯈꯤꯕ ꯑꯗꯒꯤ ꯂꯣꯏꯅ ꯄꯨꯡꯊꯨ ꯊꯨꯒꯥꯏꯈꯤꯕꯗꯣ ꯑꯁꯥꯗꯣ ꯑꯗꯨꯗ
ꯋꯥꯈꯟꯗꯗꯤ ꯑꯩ ꯍꯥꯏꯗꯤ ꯃꯦꯗꯜ ꯍꯟꯇꯣꯛꯀꯦ ꯑꯗꯒꯤ ꯃꯦꯗꯜ ꯑꯗꯨꯗ ꯔꯤꯡꯒꯤ ꯃꯅꯨꯡꯗꯨꯗ ꯆꯪꯉꯒ ꯑꯩ ꯇꯧꯒꯦ ꯍꯥꯏꯕꯒꯤ ꯑꯩ ꯋꯥꯈꯟꯗ ꯑꯁꯥꯗ ꯀꯩꯝꯇ ꯈꯟꯗꯦꯕ ꯈꯟꯗꯦ ꯅꯠꯇꯦꯕ ꯑꯗꯨꯗ ꯁꯨꯝ ꯑꯩꯁꯦ ꯃꯦꯗꯜ ꯂꯧꯕ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯑꯗꯨ ꯈꯜꯂꯝ ꯇꯥꯔꯗꯤ ꯑꯩ ꯃꯦꯗꯜ ꯂꯧꯕ ꯁꯦꯔꯣꯃꯅꯤꯗꯣ ꯆꯪꯉꯝꯗꯕꯁꯨ ꯌꯥꯏ ꯑꯩ ꯃꯦꯗꯜ ꯂꯧꯔꯣꯏ ꯍꯥꯏꯅ ꯑꯗꯒꯤ ꯆꯪꯉꯝꯗꯕ ꯌꯥꯏ ꯆꯪꯉꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯆꯪꯉꯀꯥꯟꯁꯤꯗ ꯃꯌꯥꯝ ꯍꯥꯏꯗꯒꯤ ꯐ꯭ꯂꯦꯛ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛ ꯃꯊꯪ ꯃꯊꯪ ꯁꯨꯝ ꯇꯧꯔꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯁꯤꯌꯣꯔ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛꯁꯦ ꯅꯝꯕꯔ 1ꯗ ꯂꯩꯗꯧ ꯑꯩ ꯒꯣꯜ ꯁꯤꯌꯣꯔ ꯒꯣꯜ ꯂꯧꯗꯧꯅꯤ ꯅꯝꯕꯔ 1ꯗ ꯂꯩꯗꯧꯅꯤ ꯆꯩꯅꯥꯒꯤ ꯄ꯭ꯂꯦꯌꯔ ꯍꯥꯏꯔ ꯌꯥꯝ ꯐꯖꯕ ꯄ꯭ꯂꯦꯌꯔ ꯅꯠꯇꯦ ꯑꯩꯅ ꯃꯁꯛ ꯈꯪꯕ ꯃꯤꯅꯤ ꯍꯥꯏꯗꯤ ꯑꯔꯤꯕ ꯄ꯭ꯂꯦꯌꯔ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯍꯥꯟꯅ 14 ꯌꯔꯁꯇꯩ ꯁꯥꯟꯅꯃꯤꯔꯛꯄ ꯄ꯭ꯂꯦꯌꯔ ꯑꯔꯤꯕ ꯃꯌꯥꯝꯁꯤꯡꯗꯣ ꯆꯩꯅꯥꯒꯤ ꯍꯟꯗꯛꯀꯤꯗꯤ ꯂꯥꯛꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯌꯥꯝ ꯂꯥꯏꯅ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯌꯥꯕꯅꯦꯕ ꯑꯗꯨ ꯑꯩꯅ ꯃꯃꯥꯡꯗ ꯁꯥꯟꯅꯈꯤꯕ ꯄꯤ ꯀ꯭ꯋꯥꯇꯔꯗ ꯁꯥꯟꯅꯈꯤꯕ ꯄ꯭ꯂꯦꯌꯔꯁꯤꯡꯗꯨꯅ ꯂꯣꯏ ꯂꯤꯡꯕ ꯉꯥꯛꯇꯅꯦꯕ ꯑꯔꯤꯡꯕ ꯄ꯭ꯂꯦꯌꯔꯗꯨꯗꯤ ꯐꯨꯔꯒ ꯂꯥꯛꯑꯒ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯥꯒꯤ ꯐ꯭ꯂꯦꯛꯇꯣ ꯅꯝꯕꯔ 1ꯗ ꯂꯩꯗꯧꯗꯣ ꯑꯁ ꯉꯥꯏꯍꯥꯛꯇꯪꯗꯨꯗ ꯃꯦꯖꯤꯛ ꯑꯗꯒꯤ ꯀꯩ ꯐ꯭ꯂꯦꯛꯁꯤꯡꯒꯤ ꯃꯌꯥꯝꯁꯨ ꯎꯕꯗ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯑꯃ ꯐꯥꯎꯔꯒ ꯀꯩ ꯍꯥꯏꯅꯤ ꯑꯁ ꯃꯣꯏꯅ ꯇꯧꯔꯤꯁꯤꯗꯤ ꯍꯦꯃꯜꯂꯤ ꯅꯝꯗꯅ ꯍꯥꯏꯗꯤ ꯈꯣꯡꯄꯥꯛꯇ ꯅꯦꯠꯁꯤꯜꯂꯒ ꯊꯝꯕ ꯅꯪ ꯀꯥꯈꯠꯂꯛꯄ ꯌꯥꯔꯣꯏ ꯍꯥꯏꯔꯒ ꯅꯝꯁꯤꯜꯂꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯕ ꯋꯥꯈꯜꯁꯤꯗ ꯉꯁꯥꯏꯒꯤ ꯊꯨꯛ ꯂꯥꯎꯔꯒ ꯑꯩꯁꯦ ꯄꯤꯁꯦ ꯑꯣꯔꯣ ꯇꯥꯔ ꯀꯞꯄꯁꯦ ꯈꯥꯝꯕ ꯁꯨꯡꯉꯝ ꯉꯝꯗ꯭ꯔꯦ ꯌꯥꯝ ꯏꯃꯣꯁꯅꯦꯜ ꯍꯦꯃꯟꯈꯤꯗꯅ ꯀꯞꯄꯁꯦ ꯈꯥꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯃꯦꯗꯜ ꯄꯤꯕ ꯂꯥꯛꯑꯦꯀꯣ ꯃꯦꯗꯜ ꯄꯤꯕ ꯑꯩꯉꯣꯟꯗ ꯃꯦꯗꯜ ꯄꯤꯕꯗꯣ ꯑꯩꯅ ꯈꯜꯂꯦꯕ ꯑꯁ ꯑꯩꯒꯤ ꯃꯦꯗꯜ ꯅꯠꯇꯦ ꯁꯤ ꯑꯩ ꯃꯦꯗꯜꯗꯤ ꯅꯝꯕꯔ 1ꯅꯤ ꯅꯝꯕꯔ 1ꯗ ꯑꯩꯒꯤ ꯅꯠꯇꯕ ꯃꯦꯗꯜꯁꯤꯗꯤ ꯑꯩꯉꯣꯟꯗ ꯉꯛꯇ ꯍꯨꯛꯄꯗꯣ ꯑꯩ ꯍꯨꯍꯟꯅꯤꯡꯈꯤꯗ꯭ꯔꯦꯕ ꯋꯥꯈꯜꯁꯤꯗ ꯉꯁꯥꯏꯒꯤ ꯑꯗꯨꯗ ꯑꯩ ꯈꯨꯠꯅꯗꯤ ꯑꯦꯛꯁꯦꯞ ꯇꯧꯔꯦ ꯑꯦꯛꯁꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯣꯔꯤꯌꯥꯅ ꯃꯣꯏꯅ ꯍꯥꯏꯗꯤ ꯕꯥꯎꯠꯇꯨꯗ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯅ ꯄ꯭ꯔꯤ ꯄ꯭ꯂꯥꯟ ꯇꯧꯔꯒ ꯆꯞ ꯃꯥꯟꯅꯅ ꯍꯥꯏꯗꯤ ꯑꯗꯨꯛ ꯌꯥꯝꯅ ꯑꯩꯅ ꯐꯨꯔꯤꯗꯣ ꯏꯁꯀꯣꯔ ꯑꯝꯇꯪꯁꯨ ꯄꯤꯔꯝꯃꯣꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯄꯦꯟꯒꯦꯕ 0-3 ꯀꯃꯥꯏꯅ 0-3 ꯑꯣꯏꯗꯣꯏꯅꯣ ꯋꯥꯟ ꯁꯥꯏꯗ ꯐꯨꯔ 0-3 ꯄꯣꯏꯟ ꯑꯝꯇꯁꯨ ꯄꯤꯔꯝꯃꯣ 2 ꯄꯤꯔꯝ 2-3 ꯑꯣꯏꯔꯒꯁꯨ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯔꯣꯏꯕ ꯑꯗꯨꯗꯩ ꯑꯩꯅ ꯃꯦꯗꯜꯁꯤꯗꯤ ꯃꯦꯗꯜ ꯑꯅꯤꯃꯛꯁꯦ ꯃꯥꯒꯤ ꯑꯣꯏꯖꯔꯁꯅꯨ ꯍꯥꯏꯅ ꯑꯩ ꯃꯉꯛꯇ ꯆꯪꯉꯒ ꯍꯨꯛꯆꯤꯟꯕꯅꯦꯕ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯗꯨꯁꯤꯡꯗꯣ ꯑꯩꯅ ꯇꯧꯈ꯭ꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯑꯍꯤꯡꯗ ꯇꯨꯝ ꯌꯥꯗꯕ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯍꯥꯏꯗꯤ ꯑꯩꯅ ꯃꯌꯥꯝ ꯃꯃꯥꯡꯗꯨꯗ ꯑꯩꯒꯤ ꯃꯦꯗꯜꯁꯦ ꯑꯩꯅ ꯑꯦꯛꯁꯦꯞ ꯇꯧꯗꯦ ꯍꯥꯏꯕꯁꯦ ꯋꯥꯈꯜꯗꯣ ꯉꯥꯏꯍꯥꯛꯇꯪ ꯑꯗꯨꯁꯤꯡꯗꯣ ꯇꯧꯈ꯭ꯔ ꯃꯇꯨꯡꯗꯗꯤ ꯑꯩꯁꯦ ꯋꯥꯈꯜꯁꯦ ꯈꯪꯌꯥꯡ ꯌꯥꯡꯉꯦꯕ ꯉꯁꯥꯏꯒꯤ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯐꯨꯝꯃꯒ ꯂꯩꯔꯝꯕꯗꯣ ꯍꯦꯛ ꯄꯣꯈꯥꯏꯔꯒ ꯆꯠꯈꯤꯕꯒꯤ ꯇꯥꯏꯞꯇꯀꯣ ꯋꯥꯈꯜꯁꯤꯗ ꯅꯤꯡꯇꯝꯕ ꯐꯪꯕꯒ ꯆꯞ ꯃꯥꯟꯅꯈꯤꯕ ꯃꯥꯟꯅꯈꯤꯕ ꯋꯥꯈꯜꯗꯨꯗ ꯑꯩꯅ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯗꯩ ꯑꯩꯈꯣꯏ ꯍꯧꯖꯤꯛꯀꯤ ꯃꯦꯗꯜꯁꯦ ꯍꯟꯗꯣꯛꯑꯝꯃꯦ ꯍꯟꯗꯣꯛꯑ ꯃꯇꯨꯡꯁꯤꯗ ꯀꯩꯅꯣ ꯃꯦꯗꯜ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗ ꯖꯤꯅꯥ ꯄꯥꯔꯛꯇ ꯄꯤꯁꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯀꯩꯅꯣꯁꯦ ꯂꯧ ꯌꯥꯗ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯁꯔꯤꯇꯥꯅ ꯂꯧ ꯌꯥꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯦ ꯑꯩꯈꯣꯏ ꯅꯦꯁꯟ ꯋꯥꯏꯠ ꯏꯟꯗꯤꯌꯥ ꯋꯥꯏꯠ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯀꯤꯡ ꯅ꯭ꯌꯨꯁ ꯑꯣꯏꯅ ꯂꯣꯏ ꯂꯩꯅꯔꯦ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯑꯥꯏꯕꯥꯅ ꯄ꯭ꯔꯦꯁꯔꯥꯏꯁ ꯇꯧꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯈꯥ ꯇꯥꯅ ꯕꯦꯟ ꯇꯧꯔꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯀꯟꯗꯤꯁꯟ ꯂꯩꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯞꯁꯤꯅ ꯆꯠꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯨꯕ ꯈꯣꯠꯄ ꯍꯤꯌꯔꯤꯡꯗ ꯈꯣꯠꯄ ꯑꯗꯨꯝꯕ ꯂꯥꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯦꯗꯜ ꯂꯧꯗꯕꯒꯤ ꯁ꯭ꯇꯦꯞꯁꯤ ꯁꯔꯤꯇꯥꯅ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯨ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯨꯗ ꯑꯩꯈꯣꯏ ꯊꯥꯖꯗꯦ ꯑꯗꯨꯗ ꯍꯟꯗꯣꯛꯈ꯭ꯔꯕꯖꯥꯠꯅꯦ ꯍꯟꯗꯣꯛꯇꯕꯖꯥꯠꯂꯅꯦ ꯑꯩꯈꯣꯏ ꯍꯥꯏꯐꯦꯠ ꯆꯃꯝꯅꯕ ꯑꯃ ꯀꯩꯒꯤꯅꯣ ꯐꯥꯎꯏ ꯍꯥꯏꯔꯒ ꯀꯃꯥꯏꯅ ꯇꯧꯈꯤꯕꯖꯥꯠꯅꯣ ꯁ꯭ꯋꯥꯏ ꯑꯩꯅ ꯃꯇꯥꯡꯁꯤꯗ ꯀꯩꯅꯣ ꯑꯦꯄꯣꯂꯣꯖꯤ ꯇꯧꯕꯒꯤ ꯃꯔꯝꯅ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯃꯃꯥꯡ ꯂꯥꯁ ꯆꯍꯤ ꯑꯅꯤꯗꯒꯤ ꯏꯟꯗꯤꯌꯥꯟ ꯕꯣꯛꯁꯤꯡꯁꯦ ꯕꯦꯜ ꯇꯧꯔ ꯂꯩꯌꯦꯕ ꯐꯦꯗꯔꯦꯁꯟꯁꯦ ꯕꯦꯜ ꯇꯧꯔ ꯂꯩꯕ ꯃꯔꯝꯅ ꯑꯩꯈꯣꯏꯅ ꯀꯝꯄꯤꯇꯤꯁꯟ ꯁꯥꯟꯅ ꯆꯠꯄ ꯀꯥꯟda ꯑꯗꯒꯤ ꯏꯟꯗꯤꯌꯥ ꯊꯥꯕ ꯐꯨꯔꯤꯠ ꯂꯤꯠꯄ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯀꯃꯜ ꯒꯦꯝꯁ ꯑꯩ ꯁꯥꯟꯅꯔꯨꯕꯗꯣ ꯏꯟꯗꯤꯌꯥ ꯊꯥꯕ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯁꯥꯟꯅꯕ ꯌꯥꯗꯦ ꯏꯟꯗꯤꯌꯥ ꯊꯥꯗꯕ ꯏꯆꯝ ꯆꯝꯕ ꯐꯨꯔꯤꯠ ꯂꯤꯠꯂꯒ ꯐꯨꯔꯤꯠ ꯍꯥꯏꯗꯤ ꯃꯦꯟꯇꯦꯜꯂꯤ ꯍꯥꯏꯗꯤ ꯗꯤꯁꯇꯔꯕ ꯌꯥꯝꯅ ꯂꯩꯕ ꯄ꯭ꯂꯦꯌꯔꯁꯤꯡ ꯍꯣꯠꯅꯖꯔꯤꯕ ꯑꯗꯒꯤ ꯑꯉꯥꯡ ꯃꯌꯥꯝ ꯍꯧꯒꯠꯂꯛꯏꯕ ꯑꯗꯒꯤ ꯀꯝꯄꯤꯇꯤꯁꯟ ꯐꯪꯗꯕ ꯏꯟꯗꯤꯌꯥ ꯃꯅꯨꯡꯗ ꯅꯦꯁꯅꯦꯜ ꯁꯥꯟꯅꯕ ꯐꯪꯗꯕ ꯍꯥꯏꯗꯤ ꯆꯍꯤ 2 ꯃꯥꯡꯕ ꯍꯥꯏꯁꯦ ꯄ꯭ꯂꯦꯌꯔꯒꯤ ꯂꯥꯏꯐꯇ ꯌꯥꯝ ꯑꯆꯧꯕ ꯑꯀꯥꯏꯕ ꯑꯃꯅꯦ ꯑꯗꯨ ꯃꯌꯥꯝꯗꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯃꯨꯛꯀ ꯏꯟꯗꯤꯌꯥꯁꯦ ꯕꯦꯜ ꯇꯧ ꯇꯥꯔꯒꯗꯤ ꯍꯥꯏꯗꯤ ꯇꯧꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯗꯤ ꯑꯝꯇ ꯑꯩꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯧꯕ ꯌꯥꯕꯒꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯄ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯔ ꯑꯩꯉꯣꯟꯗ ꯄꯥꯎ ꯐꯪꯕꯗꯒꯤ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯑꯆꯨꯝꯕꯒꯤꯗꯃꯛꯇꯅꯦ ꯑꯩ ꯂꯦꯞꯄꯤꯁꯦ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯟꯅꯕꯒꯤꯗꯃꯛ ꯂꯦꯞꯄ ꯄ꯭ꯂꯦꯌꯔꯁꯤꯡꯒꯤꯗꯃꯛ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯁꯦ ꯈꯨꯂꯥꯎꯁꯦ ꯂꯥꯎꯔꯒ ꯄ꯭ꯂꯦꯌꯔꯁꯤꯡ ꯑꯃꯨꯛ ꯁꯣꯛ ꯇꯥꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯅ ꯑꯩ ꯃꯔꯝꯗ ꯑꯃꯨꯛ ꯂꯥꯛꯀꯗꯧꯔꯤꯕ ꯏꯟꯗꯤꯌꯥ ꯇꯤꯝ ꯄꯨꯔꯥ ꯑꯥꯎꯠ ꯑꯣꯏꯔꯒꯗꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯑꯉꯥꯡ ꯍꯣꯠꯅꯖꯔꯤꯕ ꯃꯌꯥꯝ ꯀꯦꯝꯗꯁꯨ ꯂꯩꯔꯤ ꯑꯩꯈꯣꯏꯒ ꯂꯣꯏꯅ ꯂꯩꯃꯤꯟꯅꯔꯦ ꯑꯗꯒꯤ ꯑꯇꯣꯞꯄ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯂꯦꯌꯔ ꯃꯌꯥꯝꯁꯤꯡꯁꯦ ꯂꯣꯏꯅ ꯍꯥꯏꯗꯤ ꯃꯣꯏ ꯑꯁꯥ ꯀꯥꯏꯒꯗꯕꯗꯣ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ ꯑꯃ ꯐꯥꯎꯒꯗꯕꯗꯣ ꯅꯍꯥꯟꯋꯥꯏ ꯃꯣꯅꯤꯀꯥꯒꯤ ꯍꯥꯛꯇꯛꯇꯁꯨ ꯑꯩꯉꯣꯟꯗ ꯐꯥꯎꯕꯅꯤꯀꯣ ꯃꯣꯅꯤꯀꯥꯒꯤ ꯍꯥꯛꯇꯛꯇꯁꯨ ꯆꯍꯤ ꯑꯃ ꯄꯨꯔꯥ ꯃꯅꯤꯄꯨꯔ ꯀꯅꯥꯝꯇ ꯅꯦꯁꯅꯦꯜ ꯁꯔꯨꯛ ꯌꯥꯔꯣꯏ ꯍꯥꯏꯅ ꯌꯥꯈꯤꯗꯦꯗꯅ ꯌꯥꯈꯤꯗꯕ ꯃꯇꯝꯗ ꯃꯌꯥꯡꯁꯤꯡꯅ ꯇꯪꯈꯥꯏ ꯑꯃ ꯌꯥꯝ ꯊꯤꯅ ꯋꯥꯡꯅ ꯑꯦꯗꯚꯥꯟꯇꯦꯖ ꯑꯣꯏꯈꯤꯑꯕ ꯆꯍꯤ ꯑꯃ ꯄ꯭ꯂꯦꯌꯔꯗ ꯃꯥꯡꯕꯁꯦ ꯏꯟꯇꯔꯅꯦꯁꯅꯦꯜ ꯆꯠꯄ ꯐꯪꯉꯛꯑꯣꯏꯗꯕꯅꯤ ꯃꯌꯥꯝ ꯃꯥꯡꯕꯗꯣ ꯑꯗꯨꯒꯤ ꯋꯥꯈꯜꯗꯣ ꯑꯩꯉꯣꯟꯗ ꯐꯥꯎꯔꯛꯈꯤꯕ ꯑꯗꯨꯅ ꯑꯩꯅ ꯑꯦꯄꯣꯂꯣꯖꯤꯗꯨ ꯇꯧꯈꯤꯕꯅꯤ ꯑꯗꯣ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥ ꯏꯕꯣꯆꯧꯗꯪ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁꯔꯤꯇꯥꯅ
ꯑꯩꯈꯣꯏꯒꯤ ꯂꯧꯔꯤꯕ ꯑꯔꯣꯏꯕ ꯁ꯭ꯇꯦꯞꯁꯤꯁꯨ ꯍꯥꯟꯅ ꯂꯧꯈꯤꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯇꯦꯁ ꯇꯧꯕꯒꯤ ꯁ꯭ꯇꯦꯞꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯂꯩꯕꯥꯛꯀꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯐꯕ ꯁ꯭ꯇꯦꯞꯅꯤ ꯑꯩꯈꯣꯏꯒꯤ ꯃꯍꯥꯇꯃꯥ ꯒꯥꯟꯙꯤꯅ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁꯀꯤꯗꯃꯛꯇ ꯆꯪꯁꯤꯟꯈꯤꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯇꯦꯁꯇꯣ ꯁꯇꯒ꯭ꯔꯍꯒꯤ ꯄ꯭ꯔꯣꯇꯦꯁ ꯑꯗꯨꯒꯤ ꯇꯥꯏꯞꯇ ꯁꯤ ꯏꯁ ꯗꯤ ꯒꯥꯟꯙꯤ ꯑꯣꯐ ꯁ꯭ꯄꯣꯔꯠꯁ ꯀꯥꯏꯅ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯇ꯭ꯋꯤꯇꯔꯗ ꯐꯦꯁꯕꯨꯛꯇ ꯀꯩ ꯊꯥꯒꯠꯅꯔꯤ ꯑꯗꯣ ꯃꯥꯅ ꯂꯥꯟꯊꯦꯡꯅꯈꯤꯕꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯊꯤꯡꯒꯥꯏꯅꯈꯤꯕꯁꯦ ꯕꯥꯎꯠꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯒꯤ ꯑꯄꯣꯅꯦꯟ ꯈꯛꯇꯒꯤ ꯃꯥꯌꯣꯛꯇ ꯅꯠꯇꯦ ꯃꯥꯅ ꯊꯤꯡꯒꯥꯏꯅꯈꯤꯕꯁꯤ ꯏꯟꯖꯁꯇꯤꯁꯀꯤ ꯃꯥꯌꯣꯛꯇꯅꯤ ꯀꯥꯏꯅ ꯃꯌꯥꯝꯅ ꯌꯥꯝ ꯍꯥꯏꯅꯔꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯣꯖꯥꯒꯤ ꯀꯔꯤ ꯑꯣꯄꯤꯅꯤꯌꯟ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯍꯥꯟꯕꯗ ꯃꯥꯂꯦꯝꯒꯤ ꯁꯥꯟꯅꯕꯨꯡꯗ ꯀꯔꯞꯁꯟ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯕ ꯂꯩꯇꯕ ꯊꯧꯅꯥꯒ ꯂꯣꯏꯅꯅ ꯃꯥꯂꯦꯝꯒꯤ ꯂꯩꯄꯥꯛ ꯄꯨꯝꯅꯃꯛꯇ ꯐꯥꯏꯇꯤꯡ ꯁ꯭ꯄꯤꯔꯤꯠ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯟꯈꯤꯕ ꯑꯩꯒꯤ ꯏꯆꯟꯁꯦ ꯑꯍꯥꯟꯕꯗ ꯊꯥꯒꯠꯆꯒꯦ ꯃꯉꯣꯟꯗ ꯑꯩ ꯀꯟꯒ꯭ꯔꯦꯆꯨꯂꯦꯁꯟ ꯄꯤꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯚꯥꯔꯠꯀꯤ ꯇꯤꯝ ꯑꯃꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯕꯨ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯠꯇꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯕ ꯃꯇꯝꯗ ꯆꯪꯁꯤꯜꯂꯛꯇꯕꯒ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯃꯥꯂꯦꯝꯒꯤꯁꯤ ꯑꯃꯨꯛꯀ ꯇꯥꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯁꯥꯅ ꯁꯥꯟꯅꯖꯔꯛꯄ ꯑꯩꯈꯣꯏꯗꯗꯤ ꯃꯁꯤꯒꯨꯝꯕꯁꯤ ꯌꯥꯝꯅ ꯉꯛꯏ ꯍꯥꯏꯖꯔꯤꯕ ꯆꯤꯞ ꯗꯤꯃꯤꯁꯟ ꯂꯩꯒꯅꯤ ꯗꯤꯄꯨꯇꯤ ꯆꯤꯞ ꯗꯤꯃꯤꯁꯟ ꯂꯩꯒꯅꯤ ꯀꯣꯆ ꯂꯩꯒꯅꯤ ꯑꯗꯒꯤ ꯃꯦꯅꯦꯖꯔ ꯂꯩꯒꯅꯤ ꯃꯇꯝꯗꯨꯗ ꯃꯈꯣꯏ ꯀꯩꯗꯧ ꯂꯩꯒꯦ ꯁꯤꯅꯤ ꯑꯩꯅ ꯍꯪꯉꯤꯁꯤ ꯑꯩꯅ ꯍꯪꯖꯤꯟꯈꯤꯕ ꯋꯥꯐꯝꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯗꯤ ꯑꯩꯈꯣꯏꯗ ꯊꯃꯣꯏꯗ ꯁꯣꯛꯏꯁꯤ ꯄ꯭ꯂꯦꯌꯥꯔ ꯑꯃꯈꯛꯅ ꯄ꯭ꯂꯦꯌꯥꯔ ꯑꯃꯅ ꯃꯥꯒꯤ ꯄꯦꯟꯗꯕꯗꯨ ꯂꯩꯕꯗꯒꯤ ꯄ꯭ꯂꯦꯌꯥꯔ ꯑꯃꯈꯛꯅ ꯃꯇꯣꯝꯇꯅ ꯄ꯭ꯔꯣꯇꯦꯁ ꯇꯧꯈꯤꯒ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯅꯤ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯍꯤꯁꯇ꯭ꯔꯤꯗꯀꯣ ꯚꯥꯔꯠꯀꯤ ꯁꯥꯟꯅꯕꯒꯤ ꯍꯤꯁꯇ꯭ꯔꯤꯗ ꯃꯁꯤꯅ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯑꯗꯨꯃꯛ ꯅꯤꯡꯉꯝꯗꯅ ꯂꯩꯍꯧꯔꯒꯗꯕ ꯊꯃꯣꯏ ꯑꯃꯅꯦꯕ ꯃꯗꯨ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯁꯤꯅꯤꯗ ꯑꯩꯈꯣꯏ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯗꯝꯒꯤ ꯁꯥꯟꯅꯔꯣꯏꯁꯤꯡꯁꯤꯗꯒ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯁꯦ ꯀꯔꯤꯅꯣ ꯁꯤꯅ ꯑꯩꯅ ꯌꯥꯝꯅ ꯅꯩꯅꯅꯤꯡꯉꯤꯁꯦ ꯃꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯗꯨꯒ ꯇꯧꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤꯗꯃꯛꯇ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯇꯝꯗꯨꯗ ꯆꯤꯞ ꯗꯤꯃꯤꯁꯟ ꯆꯣꯡꯊꯣꯔꯛꯎꯅ ꯗꯤꯄꯨꯇꯤ ꯆꯤꯞ ꯗꯤꯃꯤꯁꯟ ꯆꯣꯡꯊꯣꯔꯛꯎꯅ ꯃꯦꯅꯦꯖꯔ ꯀꯩꯗꯧ ꯂꯩ ꯕꯣꯛꯁꯤꯡꯒꯤ ꯀꯣꯆ ꯀꯩꯗꯧ ꯂꯩꯒꯦꯕ ꯁꯔꯤꯇꯥꯅ ꯇꯧꯐꯝ ꯊꯣꯛꯄ꯭ꯔꯅꯦ ꯁꯔꯤꯇꯥꯅ ꯇꯧꯐꯝ ꯊꯣꯛꯇꯦ ꯄ꯭ꯔꯣꯇꯦꯁꯁꯦ ꯃꯈꯣꯏꯅ ꯇꯧꯒꯗꯕꯅꯤ ꯗ꯭ꯌꯨꯔꯤꯡ ꯗ ꯑꯋꯥꯔꯅꯤ ꯃꯇꯝꯗ ꯑꯗꯨꯁꯨ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯌꯥꯝ ꯆꯞ ꯆꯥꯅ ꯂꯩꯔꯤꯕ ꯄ꯭ꯔꯣꯇꯦꯁ ꯍꯥꯏꯕꯁꯤ ꯁꯥꯟꯅꯕ ꯂꯣꯏꯗ꯭ꯔꯤ ꯁꯥꯟꯅꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯇꯧꯕ ꯑꯟꯗꯔ ꯄ꯭ꯔꯣꯇꯦꯁ ꯁꯥꯟꯅꯕ ꯍꯥꯏꯕ ꯑꯃ ꯃꯇꯨꯡꯗ ꯁꯥꯟꯅꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯄꯨꯡ ꯑꯁꯨꯛ ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯄ꯭ꯔꯣꯇꯦꯁ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯔꯨꯜ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅꯣꯔꯝꯗ ꯑꯗꯨ ꯆꯞ ꯆꯥꯅ ꯇꯧꯔꯝꯒꯅꯤ ꯑꯗꯨꯝ ꯑꯩ ꯈꯪꯖꯩꯌꯦꯕ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯚꯥꯔꯠꯀꯤ ꯁꯥꯟꯅꯔꯤꯕ ꯁꯥꯟꯅꯔꯣꯏ ꯑꯃꯕꯨ ꯚꯥꯔꯠꯀꯤꯅꯦꯅ ꯄꯨꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯃꯌꯥꯝꯗꯣ ꯃꯗꯨꯅ ꯌꯦꯡꯗꯅ ꯂꯩꯕꯁꯤꯕꯨ ꯃꯣꯏꯁꯨ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯁꯤꯅ ꯑꯩꯅꯤ ꯃꯇꯤꯛ ꯆꯥꯔꯤꯕ꯭ꯔꯥ ꯃꯗꯨꯗꯅꯤꯅꯦ ꯑꯩꯅ ꯚꯥꯔꯠꯀꯤ ꯁ꯭ꯄꯣꯔꯠꯁ ꯃꯤꯅꯤꯁꯇꯔꯅꯒ ꯏꯟꯗꯤꯌꯥꯟ ꯑꯣꯂꯤꯝꯄꯤꯛ ꯑꯦꯁꯣꯁꯤꯌꯦꯁꯟꯗꯒꯤ ꯑꯗꯨꯝꯕ ꯃꯥꯒꯤ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯎ ꯀꯥꯏꯅ ꯇꯧꯔꯤꯁꯦ ꯁꯣꯅꯣꯋꯥꯜꯅꯒ ꯔꯤꯄꯣꯔꯠ ꯄꯤꯈꯠꯂꯛꯎꯒ ꯍꯥꯏꯔꯤꯁꯦ ꯃꯗꯨ ꯃꯇꯥꯡꯗꯨꯗ ꯑꯍꯣꯕ ꯃꯌꯥꯝꯗꯣ ꯃꯥ ꯁꯣꯏꯅ ꯌꯦꯡꯉꯛꯀꯅꯦꯕ ꯑꯗꯨꯒ ꯁꯣꯅꯣꯋꯥꯜꯁꯨ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯤ ꯌꯥꯝꯅ ꯁꯥꯟꯅꯕꯒꯤ ꯏꯇꯤꯍꯥꯁꯁꯤ ꯌꯥꯝꯅ ꯈꯪꯕ ꯃꯤꯅꯦꯕ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤꯗꯃꯛꯇꯁꯨ ꯌꯥꯝꯅ ꯍꯣꯠꯅꯕ ꯃꯤꯅꯦꯕ ꯑꯗꯨ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯄꯔꯥꯗꯣ ꯁꯣꯏꯅ ꯂꯥꯛꯈꯤꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯁꯥꯟꯅꯔꯣꯏ ꯑꯃꯗ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯃꯥꯏꯊꯤꯗꯅ ꯅꯝꯁꯤꯟꯅ ꯊꯝꯃꯒ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯖꯁꯤꯡꯗꯨꯒꯤ ꯂꯩꯔꯤꯕꯁꯤꯡꯗꯣ ꯃꯃꯥꯡꯃꯛꯇꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯎꯔꯕ ꯉꯥꯛꯇꯅꯤ ꯅꯨꯃꯤꯠꯇꯨꯗ ꯊꯤꯟꯅꯔꯤꯕ ꯄꯣꯠ ꯃꯌꯥꯝꯁꯦ ꯑꯩꯒꯤ ꯃꯥꯡꯃꯛꯇꯗ ꯑꯩꯒꯤ ꯑꯥꯏ ꯋꯤꯅꯦꯁ ꯑꯣꯏꯔꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯊꯤꯟꯅꯈ꯭ꯔꯕꯅꯦꯕ ꯀꯅꯥꯅ ꯉꯝꯃꯤ ꯀꯅꯥꯅ ꯉꯝꯗꯦ ꯍꯥꯏꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯈꯪꯅꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯃꯗꯨ ꯅꯝꯁꯤꯜꯂꯒ ꯖꯖꯁꯤꯡ ꯑꯗꯨꯅ ꯖꯖꯅ ꯄꯤꯕ ꯔꯦꯐ꯭ꯔꯤꯒꯤ ꯗꯤꯁꯤꯖꯟ ꯑꯗꯨꯅ ꯐꯥꯏꯅꯦꯜꯅꯦꯅ ꯑꯗꯨꯒ ꯑꯐꯕ ꯁꯥꯟꯅꯔꯣꯏ ꯑꯃ ꯍꯥꯠꯀꯦ ꯃꯁꯤꯕꯨ ꯆꯠꯅꯕ ꯌꯥꯕ ꯋꯥꯐꯝꯅꯤ ꯃꯁꯤꯅ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯁꯤ ꯃꯤꯌꯥꯝꯅ ꯏꯈꯪ ꯈꯪꯅꯔꯕ ꯀꯦꯃꯦꯔꯥꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯕ ꯁꯔꯤꯇꯥꯅ ꯀꯥꯈ꯭ꯔꯦ ꯍꯥꯏꯈ꯭ꯔꯕ ꯃꯦꯆ ꯑꯃꯕꯨ ꯑꯇꯣꯞꯄ ꯄ꯭ꯂꯦꯌꯔ ꯑꯃꯗ ꯀꯟꯇ꯭ꯔꯤ ꯑꯃꯗ ꯀꯥꯏ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯤꯈꯤꯕ ꯗꯤꯁꯤꯖꯟꯗꯨ ꯃꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯏꯟꯗꯤꯌꯟ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯟꯕ ꯉꯝꯂꯤꯕꯁꯤ ꯀꯔꯝꯕ ꯊꯃꯣꯏꯅꯣ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯍꯥꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯀ꯭ꯋꯦꯁꯟ ꯑꯃꯅꯤ ꯑꯣꯟ ꯗꯦꯠ ꯅꯣꯠ ꯕ꯭ꯔꯦꯛꯇ ꯂꯧꯖꯒꯦ ꯕ꯭ꯔꯦꯛꯇ ꯌꯥꯝ ꯊꯣꯟꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ